Malemgi oina pangthokliba nupi Angangda Chathaba Miwot Minei Leplasi haiba 16 days activism against gender based violence ki thauram ngasidagi Integrated Rural Development Service Organization IRDSO Wangjing amadi Wing Women in Governance na sinduna IRDSO ge complex ta hawdokre Unite Activism to End Violence Against Women and Girls haiba thimda December 10 fauba chathagadaba campaign ka mari leinana ngasi IRDSO Wangjing gi office ta pangthokpa paumi singa unaba amada wing gi promoters Ranabala Laisram na haikibada thauram asi ngasi malemgi oina nupi singi mayokta chathaba Miwot Minei muthatpa numit asidagi hauraga December 10 malemgi miyoibagi hak kanba numit fauba numit 13 ni chupna campaign asi Thobal Kakching amasung Imphal East District ki khungang kunithoida chathagani Manipurda hauze ahal oirebi yauna nupi amadi angang singda chathaba Miwot Minei kaya ama mayokna duna lakli asigumba nupi Angangda chathaba Miwot Minei asi muthatkadabani haibasini Sangai Festival Angangda Fongdoktuna IDP singna Changsin Kiba Kongjangda Uniform Setpa Police singna Fauba Nupi singda Yamna Fongna Fuba Chaiba Taurakpa Asi Yaningde Matungda Amuk Hanasu Tawiganu Haiki Hauzik Digital Gi World Asida Nupi singda Tongan-tonganba Cyber Crime Kayagi Wathok Sing Wangkhalakpa Amadi Masa Mathanta Sijanabagi wakal fauba phauhalakpana mathanta sijabagi chang wangkhalakpa amadi nupi singbu tamthina hatoklaga hundoklambagi thawong kaya Manipur su nongma kangdana tholakpa asi yaningdabaga loinana nupi singasi mapangal kanna leinanabagi damakta nupi luchingbi singsu puthoklaga nupi Angangda Chathaba Miwot Minei lepminaba amadi muthatnaba district ahumgi tongan-tonganba khungang singda campaign asi maipakna chathagani haiki Aumi singa unabaduda sarugya kibi wengi promoter oinam thoibin haikibada lamdam masida leiriba women police station singi gari na chingba yauna award apa leiriba singa sisu yengsil haningi amadi nupi police station singa si yamna lingna lehaningi hairaduna campaign kaya ama chatharabasu nupi Angangda Chathaba Miwot Minei asidi hengalakpagum tauri karigumba wafam ama khanarakpa matamda nupi gi mafam ama pidabagi chatnabi asi laibak yamna thibani nupi asi Kongjang Changsin Nanaba Kakta Laibanate, Laibaki Wafam Mama Kanarak Matamda, Nupisu Achoba Mafamama, Piba Matautai Haiki. Ngasi November gi tang kungamanga numit asidagi hawraga kugi December gi tang tarab hawba 16 days activism against gender based violence haiba koi campaign ama hawdok jai malem gi thakta ekoi gi sigi campaign ase chathaduna dum lagli sigi campaign ase gi saruk ama oina IRDSO amadi wing nasu sinjaraga ekoi ngasi dagi hawdok jar ka tongan ba ekoi gi district ahum adoga ekoi district ahum gi manong da leiriba village kungani thoida tongan ba campaign mayam ama koi chathana bagi damakta sem saduna ekoi leire aduga hadaki oina sigi koi 2025 ki theme haiba tare Unite the End Digital Violence Against All Women and Girls haiba theme sida khoi campaign ase changsan na bagi damakta sem sajare aduga malem gi thakta gi kitang leitha jarak laga khoi Manipur da huji nong makang dana thokliba nupi amadi angang singda khoi ahan oiraba nupi sing phawba da khoi ki tongan ba Miwot Minei mayam ama thengnaraga lakpa se khoi muthat kadabani haiba khongjang adune khoina numit taraga tarukni da changsan jaga doribasi aduga ngarang nahan akhoi IDB sing aduga sangai festival ga mari leinana gi ITB sing na koi protest tawba matamda khutta khulai pariba police sing phawba uniform set pa police phawba na khoi nupi sing da yam phongna phuba chaiba mayam ama tholakpa se akhoi wingi mai kai dagi su yamna lungai taba ma akhoi da phaujai siguma se matungda amuk khaina tawbidana basu akhoi condemn tawjari appeal tawjari loinana Hozik ekoi digital world work pasina maram orakanda nupi singda tongan ma cyber crime mayam ama wangkhalakpa aduga nupi singse ekoi masana society tauna bagi wakal polakba society tawbagi red wangkhalakba aduga nupi singbu miot thina kotlaba matung hatu oga langtho amba mayam ama khoi ngasi Manipur da su no makang dana tholakpa singje ekoi na tongan ba village singda ekoi gi Thauban district ki manung da leiriba Kakching district amadi Imphal East district ki manung chanbada leiriba village singda ekoi wingi promoter sing da kumdharaga ekoi tongan ba focus group discussion amadi ekoi gi TV channel aduga radio channel jin de ekoi santokna bagi damakta so ekoi sem saba leijare aduga nupi sing se ekoi gi mapangan kanna leinana bagi damakta nupi leader mayam amasu puthoaga
nupi singa Chathaba Miwot Minei se ulak aikhoi leminaba aduga malem da lairiba nupi singse awa ana thengna dana aikhoi yamna nungai ba freedom oina nupi amo arakanda isada yumda lairaba wa matamda aikhoi da yamna nungai taba nupi amo arakanda secure oiraktaba aikhoi je safe oiraktaba mayama mangasi nupi masa singa thoiba kaya se si muthanabagi khongjang ama aikhoi campaign sigi manung chan aikhoi chathanabagi dam sem saba akoi women police station singji ge infrastructure and the mokoi ge darkar leba adi gari gi kari ge darkar leba se mase akoi government gi side ge akoi kitang phagal haningi aduga akoi na nupi sing da sathariba award anai mayam si akoi na matam sang na sang sitna campaign ke ya ma sathara ga su akoi huji huji phawda su akoi na masing he na yam khalak padong na uwa aduga akoi gi nupi sing si akoi na Manipur da huji thengnari ba nupi sing si awa si kaino ha kan yam ngai ta ba ma phaw se akoi decision making body se sta akoi nupi sing ji for example 23rd May dagi ngasi phawda Manipur gi nupi sing sine agitation ke ama sangsan ba dagi chorok ta thoga protest taw ba human chain semba nupi me ama makoi saru ya hale ado akhona negotiation and solution gi part ama lakpa matam de nupi gi room pi daba nupi gi space pi daba nupi gi seat pi daba se masima chu akhona nungai jade maram nupi ha se koi gi agitation khakta gi khulai gi damak ta thamba nati ama so akhona tongan ba koi gi nupi de amni kai khumna ba thak thai tare koi gi lining laison da bok da nupi ka amagi koi gi isor na la le ba isor da nupi ka amagi isor na la le ba si for example khudam moina palaw da sarasati or ka su durga or ka su akhona lai si khuramurani halaga he hanjam matam da yum da nupi pudharani ba chini ekoi gi society de tawi je koina yari ma koi wakhalon si ekoina nupi amsung nupa si koi thak manana hingmina si thong manana hingmina si haba wakhalon la si ekoina village sing je satharaga ekoina tawada se ekoi gi domestic violence and je ekoi family dagi hauraga society phauda koina si ka matau ka maina tholai bano matau ka maina listen gani haba understanding gi program plus ekoina leadership se karino haba posima ekoina naina gani aduga khoi gi gender gi matang da akoi gi nupi amsung nupa ani gi makta society na thambi ba satna pathap mayam se masi matau kramaina ikoina semdokani amasung masi ka maina bhap tamina gani haibagi tongan ba akoi gi agenda kaya puraga akoi village ko ni thois da koi dum program se sathagani akoi na media gi kuthang da radio talk orasu adagi tv channel discussion akoi panel discussion orasu koi adu sudum campaign gi manung da dum akoi wing gi member sing na tawjagani haibasine akoi thamjani